hairabnina adma haijabe waneba aduna ngasai aina laksan ningi wafamti honorable chief minister 𝐀𝐀𝐋𝐘𝐿 gi hojik magi power mana enforce to nanbagi adum bagi mawanda courage ma aduga mawanda khoigi backup ama mawanda to libse habdi hojik magi khutta ko khoigi manipur ki DGP ama yamna kari haini maga haina tanaba yanaba manba haitare ko khoina akhoi makhoi wari sanaba du ubo khop kai suletri aduga makhoi phamina ga operation gi kari khana naina ba akhoi kai suthung na udri ba still then chief minister amana haibata aduga DGP tuna haiba in ba manba ama maramdi masi aina hajar se handak thawdo khara thawram khar pangthok khara haitare bike rally adu ada adi har ghar tiranga adu ki campaign adu hawdok mina khomina ba maduti yamina dana khomina dana tawbugi makhoi body language makhoi mayam do adu ai hajar bai wan ko mangsa aduna asmana police ki backup ama lera laba DGP gi adagi atopana ken security force mayam am gi su lera ba aduga amuk center de gi su nangna adum phagada law and order nga maintain tong nam khona bata amsung peace and normalcy restore tong nam khona bata tangai phadan changba thabak mathau ta ba step sing do nang lokhal pada akhona loina nang da support to ni gan harak pa man bagi adum ba ingit aman leir ba dong na ko phanga ba dong na mana admaina paikhalak pa taw khalak pa se masi akhoi welcome tawai matau adugumna ngasai gi akhoi gi naga liangmai ani happada senari ba yauri ba lupsing do adu de saman phajana amta haibiro yamna thona leina phajana haibiro nakhoi hojik sigi liangmai naga ani haliba atupa ani khunja ani mana sokhaliba masida senari ba khulai pai ba nakhoi kangbu singdo kana no nakhoi madu designated camp legera leiroira madu atu ngasi de gina numit mari ni manungta akhoi da keno taro sarena taro adu natragdi noi nathakta aikhona chap chaba operation satharagni anaga haibio yes adi mato odumna nahamuk akhoi ki keno ki liangmai naga adusu liangmai konsak khulgi akhoi ki liangmai naga taruk yamna tamthiba mi hat kidina laya hojipukta jenims ki mokta leridina adu da chena ba music adu da mi hat sing haitare mioi bunate makhoi saram cha terrorist kambuni haitare adu ma terrorist sing do adu gi mathak so adum haige dawne hoji akhoi gi honorable chief minister da mount power ama enforce tong nam gi apply tong nam gi ma gi power ma gi kano mem so authority che masi exercise tong nam gi mount da asum kano man leirabadi leirabani ngasagi mi hat keno ta misam taruk naga taruk hat pada senari ba adu terrorist kambu to man khoi so atu ba matam ngi ta numit marin hayo sayol ma hagera asibuki manungda keno taro noi sarin taro puthoro na haidong ne ngasagi keno da hojik suda sign tong na bata leiribani hairena KRA amsung ngasagi KNFP harse adu mo khoi keno jing hairo leader jing da hairo pau pi gro ade pakpi na no pengale re keno security ki mayam ma chamaring le branch kaya manipur police hero karikara hero mayam sen to loin pakpi bu yai na adu ki samathak ma khoi monitoring cell kar len ngane ba si ground rule mayam si monitor tong na ba adu magi mari leng na ba adu mo authority jing da committee jing da adu high gro ba samai to na high ba keno to mi hapa jing putholo wa na adu magi keno do adu ki power do exercise to do adu mo yong na to bir over adu na ta bida swai ta mi halaga adu ki mi taruk hat 경호 호지 제님스키 목다 미 아시부기 타와 야우트바 나가 그게 나가 미오이키야기 학상 볼랑 따르글레 그들노 마탐 캠 그는 다 한두노 아디기 까얌 야만 럭두노 하나 따룩 레레 호지 나랑 아님 검부 그래 아다 니판 소래 아디기 까얌 그 학갈 키드리노 아는 심의 포치 레이버니나 망앙사 aduna kanota akhoi gi honorable chief minister na magi power exercise tor pa akhoi authority exercise tor pa che akhoi welcome tawi aduna singma crime tor ba terrorism thak tor ba mayam se kangbu sing se makhoi mathak ta chu chap manana apply to view na